ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯃꯦꯡꯂꯣꯡꯒꯤ ꯀꯣꯝꯂꯥ ꯑꯁꯤ GI ꯇꯦꯒ ꯐꯪꯂꯕꯅꯤꯅ ꯇꯤꯁꯨ ꯀꯜꯆꯔ ꯇꯧꯔꯒ ꯀꯣꯝꯂꯥ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃꯗꯤ ꯃꯍꯥꯎ ꯉꯥꯛꯇꯨꯅ ꯊꯝꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯔꯖꯦꯟꯇꯤꯅꯥ ꯑꯃꯁꯨꯡ ꯐ꯭राꯟꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯟꯅꯈꯤꯕ FIFA ꯋꯥꯔꯜꯗ ꯀꯞ ꯐꯥꯏꯅꯦꯜ ꯃꯦꯆꯀꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ PMGSYꯒꯤ ꯂꯝꯕꯤ ꯁꯦꯝꯕꯗ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ ꯀꯌꯥ ꯊꯦꯡꯅꯔꯤꯕ ꯑꯁꯤ CBIꯗ ꯁꯤꯟꯅꯔꯒ ꯊꯤꯒꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯗꯤꯃꯥꯟꯗ ꯇꯧꯔꯛꯂꯤ꯫ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯄꯗ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯦꯡꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯅ ꯃꯍꯨꯠꯀꯤ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ Mami TVꯒꯤ Manipuri Prime Time News ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯟ ꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯇꯃꯦꯡꯂꯣꯡꯒꯤ ꯀꯣꯝꯂꯥ ꯑꯁꯤ GI ꯇꯦꯒ ꯐꯪꯂꯕꯅꯤꯅ ꯇꯤꯁꯨ ꯀꯜꯆꯔ ꯇꯧꯔꯒ ꯀꯣꯝꯂꯥ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃꯗꯤ ꯃꯍꯥꯎ ꯉꯥꯛꯇꯨꯅ ꯊꯝꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 13ꯗꯒꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯀꯤ ꯑꯦꯄꯣꯂꯣ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯔꯛꯈꯤꯕ 18th ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯣꯔꯦꯟꯖ ꯐꯦꯁꯇꯤꯚꯦꯜ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯂꯛꯁꯃꯤ ꯀꯣꯡꯈꯥꯝ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ ꯄ꯭ꯔꯕꯤꯟ ꯁꯔꯨꯡꯕꯝ ꯑꯃꯁꯨꯡ ꯂꯦꯝꯕ ꯈꯨꯃꯟꯅꯪ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯑꯣꯔꯦꯟꯖ ꯈꯛꯇꯒꯤ ꯑꯣꯏꯕ ꯁ꯭ꯇꯣꯜ 250 ꯑꯃꯁꯨꯡ ꯐꯨꯗ ꯁ꯭ꯇꯣꯜ ꯀꯌꯥꯁꯨ ꯍꯥꯡꯗꯨꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯌꯦꯡꯕ ꯂꯥꯛꯄꯁꯤꯡ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯉꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤ ZVCCEꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯑꯗꯨꯏ ꯅ꯭ꯌꯨꯃꯦꯅ Invocation Prayer ꯇꯧꯔꯕ ꯃꯇꯨꯡ ꯔꯣꯡꯃꯩ ꯕꯦꯞꯇꯤꯁꯠ ꯆꯔꯆ ꯀꯥꯎꯟꯁꯤꯜ RBCCꯒꯤ ꯅꯨꯄꯤ 500ꯅ The Song of the Soldier ꯍꯥꯏꯕ ꯑꯈꯟꯅꯕ ꯏꯁꯩ ꯑꯃꯁꯨ ꯈꯨꯗꯣꯜ ꯇꯝꯈꯤ꯫ ꯑꯣꯔꯦꯟꯖ ꯐꯦꯁꯇꯤꯚꯦꯜ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏ ꯇꯃꯦꯡꯂꯣꯡꯗ ꯐꯪꯂꯤꯕ ꯀꯣꯝꯂꯥ ꯑꯁꯤ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯀꯣꯝꯂꯥꯗꯒꯤ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯂꯩ꯫ ꯇꯃꯦꯡꯂꯣꯡꯗ ꯑꯣꯔꯦꯟꯖ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕꯒꯤ ꯄꯥꯡꯊꯣꯛꯄ ꯅꯠꯇꯦ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯀꯝꯄꯤꯇꯤꯁꯟ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯀꯣꯝꯂꯥ ꯊꯥꯕꯒꯤ ꯁꯤꯟꯐꯝꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯍꯟꯅꯤꯡꯕꯒꯤ ꯏꯅꯣꯠ ꯑꯃ ꯍꯥꯞꯂꯤꯕꯅꯤ꯫ ꯂꯤꯁꯥꯡꯁꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯐꯥꯔꯃꯔꯁꯤꯡꯗ ꯀꯥꯟꯅꯕ ꯀꯌꯥ ꯄꯤꯕ ꯉꯝꯂꯦ꯫ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 70-80ꯅ ꯀꯣꯝꯂꯥ ꯊꯥꯗꯨꯅ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯍꯦꯟꯒꯠꯂꯛꯇꯨꯅ ꯇꯃꯦꯡꯂꯣꯡ ꯑꯁꯤ ꯆꯥꯎꯈꯠ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯀꯤꯍꯣꯝ, ꯆꯥꯛꯍꯥꯎ, ꯌꯥꯏꯉꯪ ꯑꯃꯗꯤ ꯀꯤꯋꯤ ꯃꯄꯥꯟ ꯂꯝꯗ ꯊꯥꯗꯣꯛꯄ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯇꯃꯦꯡꯂꯣꯡꯒꯤ ꯀꯣꯝꯂꯥ ꯑꯁꯤꯁꯨ ꯃꯄꯥꯟ ꯂꯝꯗ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯁꯤꯗꯇ ꯂꯝꯗꯝ ꯑꯁꯤ ꯃꯤꯄꯥꯜ ꯇꯥꯡꯗꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕ ꯂꯝꯗꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯇꯃꯦꯡꯂꯣꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯃꯨꯔ ꯐꯥꯜꯀꯣꯟ ꯀꯌꯥ ꯆꯥꯛꯇꯥꯕ ꯂꯥꯛꯂꯤꯕꯁꯤ ꯇꯃꯦꯡꯂꯣꯡꯒꯤ ꯃꯤꯌꯥꯝꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯒꯤꯅꯤ꯫ ꯑꯃꯨꯔ ꯐꯥꯜꯀꯣꯟ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯁꯤ ꯇꯨꯔꯤꯁꯁꯤꯡꯅ ꯌꯦꯡꯕ ꯌꯥꯅꯕ ꯇꯨꯔꯤꯁꯠ ꯁ꯭ꯄꯣꯠ ꯀꯌꯥ ꯁꯦꯝꯒꯠꯂꯒꯅꯤ꯫ ꯃꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯍꯦꯟꯅ ꯐꯒꯠꯇꯨꯅ ꯂꯝꯗꯝ ꯑꯁꯤ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯄ ꯉꯝꯂꯒꯅꯤ꯫ ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯗꯤ ꯊꯧꯒꯜꯂꯣꯟ ꯈꯪꯗꯕ ꯈꯨꯟꯅꯥꯏ ꯑꯗꯨ ꯆꯥꯎꯈꯠꯄ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯊꯛꯁꯤ ꯈꯥꯁꯤ ꯅꯤꯡꯊꯤꯅ ꯉꯥꯛꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯥꯡ ꯇꯥ ꯁꯥꯟꯅꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯇꯃꯦꯡꯂꯣꯡꯗ ꯐꯪꯂꯤꯕ ꯑꯣꯔꯦꯟꯖꯁꯤꯒꯤ ꯄꯤꯀꯨꯂꯔꯤꯇꯤ ꯁꯤꯒꯤ ꯇꯦꯁ a little difference from others ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯤꯁꯦ ꯏꯔꯥꯡꯒꯤ ꯅꯠꯇꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯖ ꯄꯤꯔꯤꯁꯦ ꯍꯌꯦꯡ ꯃꯊꯪꯗ ꯑꯩ ꯃꯥꯅ ꯐꯥꯁ ꯇꯥꯈꯤꯕꯒꯤ ꯀꯣꯝꯂꯥ ꯌꯥꯝꯅ ꯄꯨꯊꯣꯛꯄꯒꯤ ꯂꯥꯛ 2 ꯐꯪꯈꯤꯕꯅꯤꯅ ꯃꯊꯪꯗꯤ ꯑꯩꯅ ꯂꯥꯛ 2 ꯐꯪꯅꯕ ꯇꯧꯒꯦꯅ ꯐꯥꯔꯃꯔ ꯈꯨꯗꯤꯡꯒꯤ ꯆꯦꯂꯦꯟꯖ ꯇꯧꯅꯅꯕꯅꯤ ꯍꯣꯠꯅꯍꯟꯅꯕꯅꯤ ꯀꯣꯝꯂꯥ ꯊꯥꯅꯤꯡꯍꯟꯅꯕꯅꯤ ꯀꯔꯤꯒꯤ Tamenglong district ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ economically viable ꯑꯣꯏꯅꯅꯕ self reliant ꯑꯣꯏꯅꯅꯕ ꯑꯗꯨꯒ state ꯁꯤꯒꯤ production ꯑꯗꯨꯒ nation ꯁꯤꯒꯤ ꯑꯣꯏꯕ GI tag ꯐꯪꯂꯕꯅꯤ ꯑꯩꯈꯣꯏꯒꯤ Tamenglongꯒꯤ orange ꯑꯗꯨꯅ ꯑꯩꯈꯣꯏꯅ festival ꯑꯃ ꯇꯧꯔꯤꯁꯦ ꯍꯦꯛꯇ ꯇꯔꯥꯏꯅ ꯇꯧꯕ ꯅꯠꯇꯦ Tamenglongꯗ ꯑꯩꯈꯣꯏꯅ ꯑꯈꯟꯅꯅ
audience ki lok te kaino continuously tora ka na koina makal makha ki scheme hapai ba farmers in the benefit pirai ba paisa hen ka lai ba mase khaba hen ka lakna Tamenglong ki lai ba entire districts da ki sidai da koi at least 60-70% komla tharak na madu ki product por pa matam da de koi se komla audience exporter bo era ne ba Manipur Chief Minister Biren Singh bu yamna thagajai akhoi sigumba lairaba singda yamna mating pangbi adugi henna puthoknaba yamna mating pangbiu hainasu akhoi gi Chief Minister Biren Singh bu appeal tawjari Thoram aduda Manipur Lingaki Planning Department ki sentang makada lupa crore ani changna saba cold storage sen lupa crore ahum lakh yang khaini doi changna sengatpa Zilit Lake amadi Tharon Cave ani ki eco tourism center so chief minister N Birena Sangaki loinena tamagi water supply scheme amadi travel affairs and health department ki makada saba Tamenglong headquarters indoor stadium ka multipurpose hall so sangaduna miyam da khusinaki Thauramadu da Orange Festival competition da makok mathang takraba singda selgi mana khusinaki Thauramadu da Tamenglong AEC MLA Jang Hemlung Panmaina chief host Health Minister Dr. Sapam Ranjan Kafen PD Minister El Susindro Hill Areas Committee ki Chairman Digangnung Gangmai Amadi Transport Minister Kasim Vashamna Guest of Honor Sing Oikibaga Lonina akhan aba mitunglen oina MLA kayasu sarukyaki Argentina amasung France ani ki marakta sana ki ba FIFA World Cup final match ki harauba phongdoktana kapthorokpa nongoi maruna panbadagi nupi ama laikhidre Thaudok aduda laikhidrabi nupi adudi singzamai wangwa baigi vati laikai degi laishram ongbi salam ningol ivetombi jai yangkai mapuroibagi maming laishram viramani jai humfuni hari Thaudok thofam dagi phangwa pawgi matung inna thaudok adu ngarang nubidang pung 13 min nimfu ram tabadwaida thokibani Thaudok thokpa matam aduda laishram viramani gi kolupta leiba angang nupi yauna punna mioi mapan rom makoi gi imungda FIFA World Cup ki final match yangki football match adu loshilakpagi matam aduda khanghodana bombula amadi nongmai kapagi makhol ki tanjadu da ball yengiba ivetombi lecturer ki Kudak to the Dimahak nomina Pali Haba Kankide, Adum Oinamak Mahak Hospital, the Tuna Yana Pukaki, Hospital, the Pukalarba Matung Mahak nomina Panbani Haba Kanglakibani, Maki Haksangi Oitangba Nangal the Nomi Maru Ama Panbagi Dak from Leramki, Tung the Yungi casting checked over the Yum Adugi Zingana Paklang Oiba Mafum Amada, Nomi Maru Ani Palambagi Mafum Leramba Tingnaki, Taudok Adugi Matanga Porampat Police Station, a case Ama Lokatuna Tizinba Hokri Harry, Taudok Adugi Matanga Ngasi Mafum Adugi local MLS Oriba. Manipur Legislative Assembly ki Speaker T.S. Seteber Dalaktuna Laikhidrabi imong manunggi miyoi sing unaduna Thaudok adugi matangda nungaitaba phongdok lamki hari Thaudok adugi matangda Laikhidrabi salam ningol ivetombi gi mapuroi balashram viramanina Thaudok adugi matangda pendaba phongdoktuna maral leiba miyoi sing athubada fadana logi oiba action lobiyo haina phongdorakli Sadika में ढांचे नहीं बचा सुमाइना अपनी नोंगमई पायरगा मेमान तादना उकाप तक कापा अपनी मसाजी वखन लेपना जमिया नोंगमई लाइसेंस पीबीबा अदगी अखोगी बोन थोरे हेक्ता कापथोपा अदगी कनोमा युंगी कनोम तो हेक्ता कापथोपा हाउसी फाव हेक्ता कापथोपा सिगुम्बा मसाजी वखन लेपना जमिया नोंगमई पीबीदबा अदुगा आइगी सिबनि बिसे सिगी ओइना मागी सिरोसी लालांगजा सरकारी मंत्री याम थोना पुथोखिबा मिहात पासेना फायदा खांगनबिबा
Ivetombi thawai yaudraba haksang adu postmortem gi damag Zenims ki mokta thamkre marak sida thodok adugi matangda JSC ama semduna misi adubu yaningdaba phongtokduna ngasi wakan mifam ama phongkre Athletics Sports Association Akampaki campus tapangthoki ba wakan mifam aduda JSC against the brutal killing of Laishram Ongbi Salam Ivetombi Devi convener S Sikandar Hai thodok ase yamna laibak thiva thodok amani thodok asida chena ba miyai pung kunmari gi manungda faduna logi eba action lokhatrabadi asiba haksang lokhiroi Loinena lenga ki market ki leki traffic imung da matik java excretia PBU haina mahang na makataki. Hojik thoiba imungsigi ngang nupi msama club ta chedoraga smain tawduna indom jadu kanum tawre habdi channel yeng matamda haiba thon no thawdo ji thotuna lemane aduna koi ngasi samjeiba jesi na athu matamda kumari gi manungda mihatpa asi puthokpiu aduga kaigumba mihatpa puthoktribo akoi asiba haksang lawjeroi loina na sarkar gi side gi leikideba imungsida matik chaba eskisar di sokoi pamje Wai Gilambi Stembada Maong Maril Tadaba Kaya Tengnariba asi CVI da Sinaraga Ticket Hangatabani Haina Manipur Pradesh Congress Committee MPCC ki President K Mega Sanjana demand tarakli Wafamasi Kamzong District ki Manung Chanba Sampuidagi Fungyar Foba PMGSY gi Makada Lambi Semigi Thavak Paikaliba asi Yingsin Bachatbada MPCC ki President K Mega Sanjana Fungdoki Bani Puna kilometer Kunmapan Sangba Lambi Asigi Fivam Yingsin Bachatbada MPCC ki President K Mega Sanjana Hai Lambi Asigi Fivam asi Ubada Thamoi Sokna Nuaite PMGSY gi Makada Lambi Sembigi Thavak Paikaliba Topa Mafam Singda Yingsin Bachatluba Nung Thaba Fawdi Tengnei Adubo Mafam Asida Lariba Lambi Asidi Nung Fawat Thaba Tengnade Hena Laivak Tiribadi Lambi Asi Kumjale Sangani Kunda Physical Oina Thavak Suba Loikre Hajuna Kumjale Sangani Kunmathoida Thavak Asi Subagi Sel Loktokiba Asini Thavak Subagi Mami Amata Tadana Lambi Semba Loiri Haina Lupa Kror Tara Humdoi Lak Yankai Mapan gi Senfam Loktokre Haiba Chapchana Khangle Masi Yamna Laivak Tiva Amani Asigumba Fivam Asi MPCC ki Timna District Ahum Mari da Yengsilubada Adumak Tengnei Fivam Asina Taklibadi Central Sponsor Project Sing Asi State Asida Pura Fail Oire Habasini Hiram Asi Matangda State Lengakta Wakatpagi Kanaba Toina Laitre Prime Minister Narendra Modi Amadi Ministry of Rural Development Wakatpana Hena Kanaragani Khale Maram Aduna Asigo Mama Ong Maril Tadaba Thavak Sing Asi Marik Chumna Thiganaba CVI da Sinagadabani Maraksida MPCC ki Timna District Khudingmakta Chatuna Paikaliba PMGSY gi Lambi Sembagi Thavak Sing Yengani Jingi Miyam gi Dama Congress Party na Matam Chupada Lepli Haina Mahak Namakataki PMGSY scam leiriba paisana loina lokthokhrga thabak sudabase masi yamna nungaite akoidi masi gi level ji ahanbadadi sport verification tawudadi masi khara tawraga adum yamna di tawrom taw malam dabani chalu khudingi paisa se roi lokthokre masi di Manipur sarkar da haiba bhag nungai raktre akoidi Bharat ki Prime Minister da adagi Rural Development Ministry Government of India da haibana pharadra khale aroibada aikoi Congress Party demands CBI inquiry. Such a well-organized looted by this in collusion with the department and the ministers' concerns. Hojikti ministers in the Khangti Haibiyara Aroi. We will visit each and every district of Manipur to verify whether the road construction is done or not. Aduna ikoi singi development se tawna with we always stand for the hill people, for the welfare and the development of the hill people. Tinjang Kaizang Daba Kunai Ama Sengat Pada Haksang Fana Leba Amasung Pukning Wakal Sengba Asina Kwaidigi Atoi Bani Haina Manipur Lenga ki Mahot Minister Yunam Kem Jana Fongdokre Wafam Asingasi World Badminton Association Manipur BBAM na Sinduna Jingamakada Leba Model Club ki Basketball Ground da Pangtoki Ba Numit Taramangani ki Oiba Ball Badminton ki Non-Residential Coaching Camp Doshin Bagi Taramda Minister Kem Sana Fongdoki Bani Wangkai ACG MLA Thangsam Arun Kumar Amasung BBAM ki President Dr. L. Kumar Yauna Pangtoki Bataram Aduda Minister Kem Sana Hai Sana Khotnaba Haibasina Haksang Fana Thambangami Haksang Fana Lairabadi Pukning Wakal Su Singan Bangami Masina Kunai Ama Mapung Fana Sengkalakpada Ajoba Pangal Oigadoribani Masida Sunatana Thakka Khangba Afaba Lichat Sajat Kaya Amasu Sana Khotnabadagi Fangbangam Libani Maram Aduna Hogalak Liba Naha Singda Sana Khotnabana Piriba Itil Asit Tarai Banate
Matam amada sports ka mari lenaba khudong chaba sing state asida matik chanda leramdrabasu ngasidi ahongba kaya leire sports ki quota da sanaroi kaya ama khudong chaba fangkre loinina ball badminton hariba masana asisu lengakna sakhanglaba ama oiba maramna masigi khudong chaba asisu sanaroi singna launaba honabiu haina minister Khemsa namakhatana phongdoki Any game, Anmada, Haksang Pana maintain down Labangami, Anisubada, Haksang Paragadi, Wakazu saying Haidai. So Haksang Paba, Wakal saying Maisina, nation building theory da, Asho Pangalamoy, Sinaikogi, character reform Torkanda student life the Sang Mahawi. Then Samna Matamamadari Hanabagi facilities ka in Leramde Nasidi, sports ki quota, Haibam Sulaivina, Aina Sagi, job opportunity Lakmatam da, sports ki quota, Samatam da, high events, ball badminton, recognized game nina, Masi. Hauraiba, Angang Singi players Singi, Asoba feedback Amazu Oena Tamzage. Thoram Asiga Mari Lenina, Tasiki Tankun Mari, the Gikunipan, Foba Kerala, the Pangtoka Doriba National Ball Badminton Championship Desert Yagadaba, Nupa Sandaroitara, Amasu Nupi Sandaroitara, the uniform sing Yantoki, Loina coaching camp Aduda Sarugiakiba Sandaroi Sing the So certificate sing Kosinaki. Schedule Caste Subplan Lisangani Tara Mapan Kun Amasung Lisangani Kun Mato Scheme Gi Makada Poultry, Carpentry Tools Item, Knapsack, Battery Sprayer, Face Fingerling the Chingba Polam Sing Moirang Asigi Amele Tongam Santigi Meeting Makadangasi, Kendra Sigi Schedule Caste Ki Mio Sing the Lem the Yentokre. MLA Office Moirang Nasanjana Moirang Film Leka Deleba MLA Office the Pang to Paponam Yentokagi Taram Adida, MLA Moirang Tongam Santi, Moirang Kendra Progressive Front Ki Chief Advisor Y Moduna Tubamitungran Oina Saryaki. Polam Yentokpa Aduga Mari Lenina MLA Tongam Santina Hai, Chief Minister N. Birena Miyangi Yaifana Bapai Kalakliba Tavak Taram Singasida, Miyam Nasu Tawayang support the wheel, Ngasi Yantokliba Polam Singasi Mui Amana Department Singi Office at Jalagalona Bahonabada, Satok Sasinda Paisa Yamna Jangadaba Amadi, Matamanga Dabadu Kalagam Haki Makedigi Honaduna Polam Singasi Department Taki Lauduna, Ngasi Yantokpani, Polam Singasi Fonglaba Beneficiaries Singna Polam Singasi Season Naduna, Makoi Mokigi Sembil Londa Chakotpa Amadi Ahomba Karadi Sojana Fongba Lagani Tazai Haina, Magna Makataki. I couldn't lose in Vidiva, Sagas, losing Vidiva, City 8 billion of pounds. Mana, live up as Asinta, a movie Sigi Bakada. The later to video, we a movie Sigi Ladiva. Other work classes, I was a point up to PVD, PVD have go. Hati the day of the P. Sakas the story boy the Pangan, what is it? I don't got the Pora Agana Lola Vidava. I don't have I didn't see Loy, I quit the PVD there. I quit the Canal of Hope. She go was it. I quit Basedi, the Papa, those it. You are going to be done by them. Amen. Approve that those it. I don't go idea or no politics. I made of that. Nashi, Sakana, the Pira, I go part of those late away. A Miam, the Sevato, a Miam, the old one, I hear it of that. I used the lady. Penalty shoot out the Argentina na France mighty bapiram laga kunitoy suba FIFA World Cup ki mapu oikre FIFA World Cup ki khongsata champion ki mithol galonina Lionel Messi ki World Cup khongsat ngarang loishin kre ngarang Qatar Gilostal Stadium da sanakiba FIFA World Cup lisingani kunitoy ki final match aduda team anina akanba lamba tawnaki match ki ahanwa half the Argentina na ball hena paiduna France ki mathakta akanba attack kaya chathaki match ki kunhumdoi suba minute Argentina ki Angel Di Mariana left flank tagi pusilak ki ball amadi Vox manuda France ki defender Dembele na fall tawrubadagi referee na penalty piki penalty adu Lionel Messi na kauduna final match adugi hanba goal chenba ngamki loinina World Cup asigi oina Messi ki taruk suba goal su oiki Argentina gi maike digi hanba goal ama mukhap sinduna akanba mongda honaraki match ki kuntra taruk suba minute Argentina gi safu kalaba counter attack kaya jatharaki McAllister na right flank tagi khaidorakpa ball ama Di Mariana thangnaba mikupta France ki goalkeeper Hugo Lloris ki honaba pumba aremba tahanduna Argentina gi ani suba goal chanki goal ani sotana leikraba France ta Argentina gi matakta khud hannaba kanba maongda honaraki match ki ani suba half ta France ki star striker Kylian Mbappe na minute ani gi manungda sotaraba goal anima khandoraktuna apiba matamda goal ani leituna extra time na champion gi laivak lepada taki extra time gi ani suba half ki
Chamasumna Nipan Suba Minita Lionel Messi na Yamna Nakpa Range World Cup edition asida Maki Taret Suba goal Chandana Argentina bu amuk khana mangzur thabangam ki adubu match ki Chamatara Nipan Suba Minita Kylian Mbappe na penalty shoot ama goal othokchuna ahum da amuk lehan ki goal aduna Mbappe gi ahum suba oikibaga lonera hat-trick fangbangam ki extra time loibada goal ahum da laibana Lisangani Kunitoi FIFA World Cup ki champion penalty shoot out na lepata ki champion gi damak kauna kiba penalty aduda Argentina na France ko Mari Anida Maitiba Piduna Jay Contranito gi Matunda Argentina na FIFA World Cup ki trophy malengi Mia Mangda Tangatuna Harau Tayam na Loshin ki Qatar da Thangat kiba FIFA World Cup ki trophy aduna Argentina gi ahum suba su oiki Satha kiba Kunitoi suba edition ki FIFA World Cup aduda Argentina gi Lionel Messi na quad gi phaba Sanaroi oibangam kiba gi damak lemzaningai oraba golden ball lantoki World Cup aduda France ki striker Kylian Mbappe na quad gi yamna goal nipan chanbangam kiba gi damak golden boot khosina ki Argentina ki goalkeeper Emiliano Martinez na goal glove amadi Argentina ki naha oriba sanaroi Enzo Fernandez na young player ki mana fangbangam ki Mitai Furup asi Cellul Drive ki list sa chalhangadabani haiduna SDCM na taliba demand asi fanglabadi singtam ani ki khena ba lateroi haina oinam assembly constituency ki MLA Irengbam Nalini na fongdarakli Wafum asing asi Cellul Drive Demand Committee Manipuri SDCM na Mitai Furup asi Cellul Drive ki list sa channa balenga na recommendation thabi yu haiduna MLA Nalini gi yumda memorandum pisin bagi unaba amada mahangna fongdakibani SDCM ki luching makhada memorandum pisin bagi unaba aduda MLA Nalini na hai demand asigi matang da laikhidraba mahaki mapuroi bane state asigi mihut ama oina leiringai matamda thawai yauna wari watai kya saramba laiki yalhomi ama oina leiraki ba mitai furup na yalhomi oina adumak laiki haiba demand asi maram chaba amane furup asigi pokpadagi na siba fawada pangthokliba natki oiba thauram pareng kaya asina aikhoi asi yalhomi ni habigi mayek laraba khudamni Ningsingba thokdraba matamdagi ipai pu singna chinbung wari oina liduna lakiba chingda lehoriba asina mayambani aduga tamda khunda laita khraba asina manau nupani habigi wari singbul asina takpadi aikhoi asi singda khunda laita rami haibani masida sunnatana umanglai harawbada tangkhul saba yauriba mitai furuki lohobada yawda yadraba potlam ama oidiba tangkhul furuki leirum fi ngasi fawa sizinaduna lakli pumnamak sing asi Aikoi amatani habadu mayek sing na takli karigumba demand asin assembly ki floor da khanaраklabadi mapung fana soganaba mahaki firep lengdana lei hainasu MLA Nalini na makatana fungdoki Thawal District ki Kiyam Babu Bazar dagi Wangjing Bazar fawgi marakta leiba drain singi mathakta lanai miyoi kharana saba structure sing Thawal District DC masai yauna drive chatharaba matung sidokre District Administration ki staff Thawal Municipal Council ki staff amadi District Police Thawal ki personal sing yauna chathakiba drive aduga mari lenena DC Thawal Hantem Subas na hai National Highway asigi nagyata leiba drain sing asigi mathakta lanai miyoi kharana sajiliba structure kaya si lokthok nanaba notice toktuna khangan kraba forward loktok tabadagi draft asi chathabani chathariba draft asi prajagi safety yengnaga chathaba draft ni draft asi makhata na chathakigani miyamna so drain mathakta kariguma makhal amatagi structure sajin bigano drain mathak sing asi footpath oina adumak thamsi haina appeal toraki Lairiba aikoigi drain singji mathakta kan sajanba agi yung kai sabagi aikoigi pochai tujaba pusanba lokthokpiu agi service lane lari sida aikoigi parking ocean basi tobiganu aina aikoina hana notice thokre adu notice thokta masana khangna lokthoktabdagi ngasi district administration thobal musong aikoigi thobal municipal council ki staff sing amasong PSP thobal staff sing pullaga aikoina ngasi election drive si sakhajabani Muktasu hana aina mabagi prajasing sila muka na aikoigi train mathakta sabase lokthokpiu ngasi aikoina lokthomena hayeng amuk sajalnapa duga dugagi posai thamnenba tawbirakanu aikoi masigi drive si makha thana sathagigani Indian Institute of Information Technology IIT Manipur da
Manipuri Mahairoi Singh Tambada Inot Ama Hapnaba Pandamda Institute Asina Sindana Sidagi Hoduna Numit Humni Chumna Satagadaba Joint Entrance Examination GG Awareness Program Come Crash Course Hodopagi Taram Amangasi Mantripuki the Labour Institute Asida Pangtokre Thoramatuda Education SK Director Al Nandakumar Amadi Triple IT Director Professor Krishnan Vaskar Namathang Chief Guest Amadi President Oina Saruyaki Thoram Aduga Mari Ledina Education SK Director Al Nandakumar Nahai IT Gilam Asida Naha Sina Career opportunity gi yamna lay lengak sina IT gi lam asibu hena saukhanaba state asibu IT gi half ama oina ba kan mamoongda honari haina mahakna makata ki thoram aduga mari lenina triple IT Manipur gi director Professor Krishnan Vaskar na hai kunai asida sothana leriba mahiroi singna institute asida mahi tamning labasu lengak na tongan ba scholarship amadi funding kaya piri loinena bank singna su collateral free oiba lupa lakh kuntra fawgi loan na chingba mahiroi singda piri masigi kanaba sing asi mahiroi singna loba yai ngasigi malem asida IT amadi electronics lamda yamna kumang sausi lakli haina mahakna makata ki thoram aduda institute asigi professor Dr. Kisorjit Nongmai Kapamna mahiroi singbu taramna oktuna pangtholiba thoram aduki kanaba singi matangda wafam kaya fongdoki Lamdam asagi Sanmil Londa Ahongba Puraknaba Yum Palaba Nupa Nupi Animagna Thodang Lomin Naduna Sel Thungi Fifam Fagat Naba Honaba Matautai Haina Women Association for Socio-Economic Development Vasudev ki General Secretary K.S. Rasesori na Fongdorakli Wafam Asingasi Vasudev ki Taramapan Subang Mapukumonga Mari Lenina Mezor Kulda Leba Manipur Press Club da Pangtupa Tharamdam Hangna Fongdokibani Hanagi District and Session Judge Oirambi A. Nautuneshwari Vasudev ki President R.K. Taraksana Amadi Lausal ki President Mutum Juramani Yauna Pangtoki by Tharam Adida Rasaswari na Paumi Singh the High. Lamdam Asaki Stanbelon Hena Faganabagi Pandamda Wasadef na Tavak Taram Kaya Paikanaba Taurang Tauri. Matamamada Iyong da Sazaba Fizet Laiten Kaya Marang Kaina Sazan Naramba Maramna. Lamdam Asiki Stanbelon the Suchaw na Mating Oiraki. Live activity ngasi di Horak Liba Mirol na Iyongi Potok Sing Tungoy Naduna. Atopa State Singdagi Pusilakpa Fizet Lating the Hena Tawayarpa Asini. Asugumba Kaya Asina Ekoigi Stanbelon the Chowna Sighting Piribani Habasi. Khanghanba matam oire haugalak liba nupa macha singna sentok lambi leitre haiduna mayai kaba chinjak ta laisu rakpa si khunai asigi oine di chauna mangsabani asigumba fibam kaya asi Makha tana lamdam asida thokdana ba Vasudev na safong lakpadagi mayai kaba chinjak ke mayukta ngasi fawa leptana lakli mangnam chatta lamdam asida thokiba thodok wathok kaya da ima sing amatta oina punsinjuna maru oiba thodang kaya lauduna laki adubu ngasi di madugi fazaraba machet adu uva fanglaktre ima sing amatta oibaki mami adu samlakle matang asida ima amasung hagulakliba naha sing khosamnaduna lamdam asigi senbelon fagatna bapuna thodang lominnabagi matam adu yaure haina Rasaswari na makhatana fungdoraki Nupa nupi punna semin na dragadi akoi kunai ase paisa tan min na dragadi kunai ase he na makhala singdana bagi phiba mamala ai maroina akoi gi kunai ase gi semilon si phagatna na ba akoi na kaigum bakhradi pangthong ninge duga ima sing amadi isa sing horok lebe mayam siga punna akoi gi irai bak chakhatna ba iramdam chakhatna na ba semilon da phagatna ba thabak chi punna pangthong mina ba haibagi waklonda akoi gi ngasi gi thoram ase pangthok jabani na ai logjage Assam Manipuri Maira Paibi Apunba Love Ampal Central Executive Committee members Singh Wasaklobagi Taram Abangasi Pangthokre Ampal gi head office Madugram da Paunam Arun Fanjovam Lokenat Beni Mishra Imastana Toina President Member Oina Saruyaki Thoramatu the Advocate Fanjovam Lokenat na Nauna Kalaba Office Bearer Kunmatoi Adu Wasakloki Tungda Lagliba Sai the Luf Asana Tawgada was Singh Suwaref Oina Loki Waref Singh Adugi Manung the government of Asana CMG Fundagi Pirakiba Sanfam Adu Mari Lenaba Singh da Taksinba Maira Sanglengi Boundary Wall Cousin Naba Honaba Amadi Mairagi Unit Singh Samson Naba Honaba Haiba Yauri Jay Asigi Pangtokiba MPSC examination na Mai Paklakabat Thawal, Laisang Them the Gita and Jim Clinton, Amadi Manipur Judicial Service Secretary the Mai Paklakraba, Zenit Kongbrai Latpambu Taram no Oktuna Kudol Tambaki Taram Amangasi, Tawdam Laisang Them Giakobi Lariba Clubs, Amadi Organization na Punasen Minaduna, Laisang Them Imalarin Bisanglin the Pangtokre, Taram Atuda Hanagi Zone 3 Tawalgi AI Irom Vizoi, District Asigi Additional SP Ops Okram Wangkomba, Sanalebak Pauchiki Editor Hemantu Kumar Ningomba, IS Com News ki Chief Editor Nauribam Philip Singh Amadi Thodam Lesang Tem High School ki Hanagi Headmaster Thongam Mangi na Maru Eba Mitung Singh Oina Saruyaki
Tharamgi mapung oiba sarukama oina Clinton amadi Zenit ki mafamda miyamna kudol kaya tamduna pungning thawatki loinina Clinton amadi Zenit na sumakoina mai paknaba honabada thengna kiba kaya sing miyamda paudamki. Manipur Health Services ki makada leiba OPD amasung Emergency Servicing December 18 da thabak lepkani haina All Manipur Health Services Doctors Association ki General Secretary Dr. Loli P. Mau ki charol amana hari ngarang pangthokiba All Manipur Health Services Doctors Association ki Executive Emergency mifam amana laukiba waref amasung association asigi working committee na laukiba resolution ki makha ponna Manipur Health Services Doctors sing na mayuk nariba khudong chadaba sing association asana thadarok pachirol amana miyam Kangalakli. All Manipur Health Services Doctors Singh na taliba demand asi Doctors Singhi Fangfam Tokpa Hak Singh Aduni Tokhaiba Territory Tanbanate Association Tanba Demand Singh da Time Bound Scale Promotion Specialist Doctors Singhi Superannuation Jay asi Hongfumanga da Hengatpa Central 7 Pay Commission ye Makha Ponna Kumjali Singani Tarataroki January Amadagi Hauraga NPA fixation Amadi Matamga Chuna Draba Manipur Health Services Rule 1982 gi Measure Amendment Toba Yauri Panba Yabadi Haukiba November Tang Amadagi Hauraga All Manipur Health Services Doctors Association Amuba Vested Tuna Kongjang Changshin Ki Madugi Matungda Wakat Mifam Ama Relay Hunger Strike Amasung Tasiki Tang Taratarukta 1 day mass casual leave Lobagi Kongjang Sangsin Basu Laikrabani. All Manipur Working Journalists Union Amzugi member Oiramba Nungtil Pause Paunin Kolgi reporter L. Zems Masagi Anaba Amadagi Ngarang Nongalamdai the Caesar Hospital the Lake Kitabada Amzu Amasung Editor Skill Manipur EZM na Awawa Fungdurakli Amzugi Publicity Secretary na Thadrok Pachirol Amanhai Amzugi President Wangkemsa Samza Yauna Union Asigim Standing Committee Member Sing Amasung EZM gi mute Oina Ladiba Editor Sing na Sarug Yadrong Ngarang Nungtil Awawa Fungdupagit Mifam Ama Pangtokre Mifam Adu da Sarug Yakiba Singna Lake Drabagi Tawai Namapugi Kuyada Ingna China Lakinaba, Tony Baga Lonina Minute and Tumina left in Awa Fundoki, Lonina Lake Drabagi Imung Manungi Awa the Su Amju Amasung, Easy Emna Tamoy Singna Saruyari High Natural Asinam Katari. Pikliba Mahiro Singbu Makoi Makogi School Singda Mata Ukaranda Vision Testing Towa Yagata Habigi Matanga Nomogi Eba, Oza Singi Training Program among us Tawal DC Complex Taleba Counting Hall the Pangtokre. District Administration Tawal Nasindina Pangtoki Bataram Adida, Tawal District Manung the Labor School Jam Hongfurom the Oza Ani Anina Sarugyaki. Training Program Aduga Marilena District Hospital Tawalgi Eye Specialist, Dr. Regana Resource Person Odina Mataukaram Nang Singi Mid Checkup Tawani Habigi Matanga, Sugaina Kanganki. Thoram Aduda Chief Guest Oina Sarugya Kiba Tawal District DCS Subas Nahai, Hausiki Matamda Angang Singna mobile phone Amazon computer season Nabaki Changa si Hengalak Pamaramna, Mid Sopaki Changa Sisu Nomonomagi Hengalakli, Mokoibu Matam Chana test out to the Midka Hina Soksin Kibadagi. Soksin Kidabadagi Kalhaunaba, Honabda Oza Sinasu Saruyanabagi Damak program asi Paikapani, Taurangasi Mai Pagnaba Honabda Oza Sinasu Angamating Pangbiu, Loinana District Hospital Tawala Sutungan ba I Department ki building amat Tamnaba, Taurang Kaya Paikatuna Honari Haina DCS Subasna Makataki. Kasi pwede kayo local kunwara kadi object agang si pwede adubu satra sing oza hoy nuti school daloinari bunina pwede expert sila Kangal Oza School Lamagi Ani Sida Kamaina na Mitsui Shop Hansi Test to Aquila School Lagi Topiraga Aquila Aduragadi Aquili Kitam Singna Banaiba Kitam Shoela Kangalo Aquili Periphery Laiba Aquili Health Institution Buagara District Hospital Buagara Pubira Paga Aquili Kinotaragadi Test of Pogadi Young Lingeda diagnosis to Lehoragadi Anang Unit to Aquili Shopayam Hengendrineda Lay Aquila Kangara Wapam de Lega Pudima Nalini diagnosis of Ragadi Aquila Nana Aquili Kinota Obama Matanga Nakopanga Moeva. Vistupur District Commando amasung Tarataruk Suba Assam Rafas ki apun batim amana mi humdagi kani kilogram ani fakat pangangpre kani ga konana faraba mi sing adudi chothe wat number tarani thoidagi warepam resma chei kuntrani pan mapure ba di zone jo di nainu zo apokpa thanga amadi nachau panthong wat number taruk tagi programam siam chei ni futaruk apokpa pi thampa kawi hari hiramasi ki matang da police ki pau amna hai Vistupur District Police ki SP ki micheng makada district asiki commando amati Tarataruk Suba Assam Rafas ki kalam amagaloina
ngarang numidang pung tarong bakairom taba dwaida posang maningi area da frisking checking gi thabak chathagi maduda mioi asidagi plastic packet anida haptuna purakiba kani kilogram ani ado fagat bangamki polam sing ado malom da leiba devan ko mioi amada yona ba purakibani haiba khangbangam faraba mioi sing ado polamga konena makha tawa logi thabak lokhana ba Vistupur police station da sinakre haina pau asina makha tarakli Spain की Valencia दा थास के तंग तरा माथोई की तरा तरेट फॉबल लेवक निपाना सरू यादना जाता की बा FIH Women Nation Cup के चैंपियन ओई की बा इंडिया की टीम दा सरू या की बी मणिपुर दगी हॉ की बी विचु खरीबम ngasi हराउते हमना ओकरे मणिपुर हॉकी की एग्जीक्यूटिव बोर्ड मेंबर्स एडवाइजर अमदी हॉकी मसानबु पामजब मियोय क्याना सरू यादना इफा की वर्टिकल ट्रांजिट इंटरनेशनल एयरपोर्ट दा विचु खरीबम हराउते हमना ओके लोनिना इंडिया की टीम अदुदा सरू या की बी ओलंपियन सुशीला चनु बुखरबम सो निमित खरनी की मनुंग दा इम्फाल दे योरकदौरी पनबा यावदी स्पेन की वेलेंसिया दा पांगथोकिबा हनबा FIH वुमेन नेशन कप की फाइनल मैच अदुदा इंडिया ना स्पेन बु अमा सिनोदा माइटिबा पीदुना चैंपियन ओइबा ngamlaki पांगथोकिबा टूर्नामेंट अदुगी इंडिया की टीम ना अमुक फाबो माइटिबा नंखिदबा मरमना FIH हॉकी वुमेन प्रो लीग दा यावबा ngamkhre अरोइबदा मरोइबा पाव अमहना बिजरी तमेंगलोंगी कोमला असी GI टैग फंगलबनिना टिसु कल्चर तौरगा कोमला असी टॉप टॉप मगुन अमदी महाउ ngakuna thamba ngamlagani haina चीफ मिनिस्टर एन बिरेना फोंदोक्रे अर्जेंटीना अमसों फ्रांस अनिगी मरकता सानकिबा FIFA वर्ल्ड कप फाइनल मैच की हराव फोंदोक्तुना कापथरपा नोमई मरुना पानबदगी नुपी अमा लेखिद्रे PMGSY की लंबी सेंबदा मओंग मरिल तादबा कया थेंगनरिबा CBI दा सिनरगा थिगत हंगदबनी हाइना MPCC के प्रेसिडेंट के मेगा संजरना डिमांड तौरकली तिनजंग काइजंग दबा खुनाई अमा सेंगलपदा हक्सांग फना लेबा अमसुंग पुंगनिंग वखल सेंगबना ख्वाइदगी अथोइबनी हाइना मौत की मिनिस्टर युमनाम खेमचाना फोंदोक्रे Mami TV की Manipuri Prime Time News matang sa daloy sa liming tabiriba singbu amuka hanna John Maibam na khurumjari